Maikei adomdana kamdauri. Boy laklibado laisa harau kaude. Ipom laga hinau machado sanai. Boy na hanjin kauri themni upai leita. Sana kaigino me nang na ibo ase amna sawbiri sa. Papa na sono churaga nang ningonda sawi sa kaigino haiba. Say nang na pamjaba lay miyam se purak laga la isini. Chocolate syrup pani. Sour no se maram mok pani ba. Pamjaba lay yawe haibaduda laisa masado cheptharaga table layba adom de ying. Adoga sarong hai. Ay bu kanana rose pami haiba pamjade. Adudi kay pami ba. Laisa do ikairakli. Nokmi saurang na hai. Ho lehau pami lehau. Asipo khang da maline thibudru se. Wahai du da boy do khang nok thori. Laisa sunui wakhalamada. Masu mama amadi merabana hai kibo wahai do thazabra harau laikri. Ngarangi thoduk do ningsing lunjre. Nokpado khara tap tharanga laisa suklap taun hai. Mama ne breakfast piramada ai fasana chaudre. Sangom semo ai sangom thakningi. Amubi gisu sembiyo. Hinau duro amubi haisa. Laisa nok naga hinau du da tapna nali. Breaking macha amubi. Ngang da leira no sasa semo. Pukla me haiba. Boy du nok laga sangom sem na batawi. Table da leiba flask bottle du dagi singa saba lokthok laga sangom thit pawi. Mathau du tauna wa sungangli. Hayeng luhong mo matung daso sumainam sembigi. Nang di yaho yam thengdai. Hoi, thengi khara. Nupa makholoy na khumakpanuda makhutto chapli pimoy tung olaga yingli. Meraba makhutto pocket ani mau humlaga chumjing yinglaga leirami. Madu badang boy mamiton khatlaga paithui. Aduga machinda soli. Mathauga talai chakhangdiba. Chayet khoi nadana. Mahangsina future plan ga matta tohondrabani. Sugyam hospital si Janims Naturally Pukat Piada Rokaino Kandi. Tani Tanning a dog, tanning to no wallowed. Yelly yelly heavenly. Nang Kandra lies a saggy fiance in his head. A doggy wahiduna, Napunsi, quietly can bow with Panuera Ninangi. Hajan has in hire a so tanning up Kilo Kangra. Hando sangom do Ishimgi, none of Kangana, I said doctor. Doctor already sangom sim, am Hebra. Not the doctor Nasemba sangom sina, Mao Amaga Tope Waramba. Nasak to go mo ong mandaba tabayam dorkano meraba papa ga khatna lak pagi in I kabne apai pot amna thara hat kane remda hospital da lak laga hat patu payam pali dubo rex report okhro chalo gas ready iden san phamuchu swai da chagat ngang ta ning di ani do gi maring do laisa nok mi yingi ngak sum yinglam laga mon manak ta lei ba phone loranga rocky da message ama prabab thaki makhutuna pet nam laga kya da thukraba Hosik chang piyari roki yamung lady egya lak padagi unadaba sagadabni ko acting no malalo masut prab tharam laga phone do munam sinkre ani do karin ta chang da khai mari nari do obada lai samakok to takna paisi laga hai khonjel do khasik son tharaga as ko na ko ngaw bani chakla mi hairaga kaino noi tori do ba noi chatpi fro kanam ta lai bir noi nak Wahai du da mairamba ta onsilai. Lure seme tu chini gane chap chana sembiram ni. Is akoi sana chaklaman biya bro. Lure. Ngang na boy gi makhutagi sangom to tak mulli. Boy so thara ura haibagi ingit tori. Ani do inna kaung na leiring edani. Mapandagi ahoba khonjel da laisa koraga chensilakpado. Saptrado na nupa anima yingli. Laisa su ying. Haibaga tomaga Rocky do paisilak laga laisagi makhut masa mamai mit tap paira yingi aduga yam thawai wabagi matong dai kaino aina tari pausibo kaino ba aidi mangat chak manari nanggo wan theba se kaino laisa nai bu thaduk don chatkino nang chatki bayari nang chatkino laisa ngang na Rocky laisa da khongkon konsili laisa su nok mi makhut na tapna koli aduga nasan pik na hairi Heman Cray, over Jelly. Nangi Sidi, Sirakanda Hagana Badailo. Rocky Sukara Heman Crabber Kugly. Tung the late people to Panido, Tumin Lake Kibaduda, the same the Kaisu, Kandra Kalubari. Adobo Mairaba Makuta Piramba glass to Kok Tanam Langa, Rocky Rumda, Probab Changsili, Boyna Tapna Solowi. Miraba, Hospitalico. Maduga Changdino Pado, Probab Laglaga, Rocky Tung Chap Lepi, Makut Anima, Pocket the Humlagari.
ꯑꯃ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯇ꯭ꯔꯕ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯜꯂꯒ ꯑꯉꯥꯎꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯅꯤ ꯍꯥꯏꯗꯨꯅ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯔꯣꯀꯤ ꯂꯥꯏꯁꯤꯗꯒꯤ ꯐꯠ ꯍꯟꯗꯣꯛꯏ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯅꯤ ꯅꯣꯛꯂꯤ ꯕꯣꯏꯁꯨ ꯀꯣꯏꯅ ꯂꯥꯛꯇꯨꯅ ꯔꯣꯀꯤꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯁꯤꯇꯤꯔꯣ ꯅꯪꯒꯤꯁꯦ ꯔꯣꯀꯤꯗꯨ ꯃꯩꯔꯥꯕꯗ ꯑꯣꯏꯅ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯗꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯃꯇꯧꯗꯨꯗ ꯂꯥꯏꯁꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯉꯥꯎꯕ꯭ꯔ ꯅꯣꯏꯕ ꯃꯤ ꯔꯣꯀꯤꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯏꯃꯥꯟꯅꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯕꯨ ꯀꯅꯥꯝ ꯇꯤꯟꯅꯔꯅꯨ ꯍꯥꯏꯕ꯭ꯔꯥ ꯕꯦꯁ ꯐ꯭ꯔꯦꯟꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯕꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯁꯥꯎꯔꯞꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯏꯔꯦꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡꯗ ꯁꯥꯎꯒꯅꯨ ꯁꯅꯥ ꯉꯁꯤ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯁ꯭ꯋꯥꯏꯗ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯅ ꯔꯣꯀꯤꯕꯨ ꯂꯥꯝꯒꯦ ꯇꯧꯔꯤ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯂꯥꯏꯖ ꯍꯨꯏꯅꯥꯎꯗꯨꯅ ꯀꯟꯅ ꯊꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯔꯣꯀꯤꯁꯨ ꯂꯥꯏꯖꯒꯤ ꯃꯔꯨꯝꯗ ꯊꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯅ ꯌꯦꯡꯂꯒ ꯃꯔꯨꯝ ꯁꯣꯜꯂꯤ ꯍꯧꯖꯤꯛꯄꯨ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯃꯥꯏ ꯃꯆꯤꯡꯁꯦ ꯖꯦꯂꯁ ꯀꯥꯍꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯩ ꯉꯁꯤ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯛꯄꯗ ꯂꯥꯏꯖ ꯐꯃꯨꯡꯗꯣ ꯈꯨꯔꯨꯅ ꯁꯧꯔꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯐꯨꯅꯦ ꯉꯝꯃꯗꯤ ꯑꯩ ꯑꯣꯏꯅ ꯐꯨꯕ ꯁ꯭ꯀꯨꯜ ꯃꯇꯝꯗꯁꯨ ꯅꯨꯄꯥ ꯑꯝꯇ ꯏꯟꯅꯔꯛꯄ ꯌꯥꯗꯦ ꯅꯣꯏꯅ ꯐꯨꯗꯅ ꯇꯥꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯔꯣꯀꯤꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯐꯥꯔꯁ ꯂꯞ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯅꯣꯏꯅ ꯀꯔꯤ ꯈꯪꯒꯦ ꯃꯇꯨꯡꯗꯒꯤ ꯃꯥꯒꯇ ꯅꯛꯁꯤꯟꯅꯔꯒ ꯂꯣꯏꯅꯔꯒ ꯂꯩꯔꯝꯂꯒ ꯔꯣꯀꯤꯕꯨ ꯐꯥꯔꯁ ꯂꯞꯅꯤ ꯍꯥꯏꯔꯕꯗ ꯃꯩꯔꯥꯕ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯤ ꯂꯥꯏꯖꯁꯤ ꯅꯥꯔꯤꯕꯅ ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯔꯣꯀꯤꯗ ꯆꯪꯁꯤꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯂꯤ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯤꯒꯤ ꯎꯔꯦꯡ ꯀꯣꯟꯗꯧ ꯃꯥꯟꯕꯁꯦ ꯅꯪꯒꯤ ꯐꯥꯔꯁ ꯂꯞꯅꯦꯕ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯌꯥꯝꯕꯣ ꯔꯣꯀꯤꯅ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯇꯤꯡꯉꯛ ꯍꯥꯏꯔꯛꯄꯅꯤ ꯃꯩꯔꯥꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯁꯤꯅꯤꯡꯕ꯭ꯔꯣ ꯅꯪ ꯔꯣꯀꯤꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯗ ꯌꯥꯝ ꯃꯋꯥ ꯂꯧꯗꯕꯤ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯐꯥꯔꯁ ꯂꯞꯄꯨ ꯂꯥꯏꯕꯛꯇ ꯊꯦꯠꯂꯒ ꯆꯠꯀꯗ꯭ꯔꯣ ꯊꯃꯣꯏꯗ ꯂꯩꯒꯗꯧꯕ ꯊꯃꯣꯏꯗ ꯂꯩꯕ ꯐꯥꯔꯁ ꯂꯞꯅꯤ ꯔꯣꯀꯤꯁꯦ ꯃꯩꯔꯥꯕ ꯈꯨꯃꯛꯇ꯭ꯔꯦ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯕꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯂꯥꯏꯖ ꯅꯥꯕꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯃꯥꯒꯤ ꯃꯇꯧꯗ ꯕꯣꯏ ꯅꯣꯛꯃꯤ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯇꯇꯥꯒꯗꯕ ꯃꯑꯣꯡꯗ ꯅꯪꯕꯨ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯂꯥꯏꯖꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯕꯣꯏ ꯅꯣꯛꯏ ꯅꯪ ꯑꯩꯅ ꯆꯥꯕ ꯒꯨꯂꯤꯗꯣ ꯆꯥꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯏ ꯀꯥꯕꯅꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯇꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤꯁꯤꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥꯗꯨꯗ ꯍꯪꯂꯛꯏ ꯅꯨꯄꯥꯗꯣ ꯀꯔꯤ ꯗꯤꯄ꯭ꯔꯦꯁꯟ ꯕꯣꯏ ꯅꯣꯛꯅꯤ ꯖꯦꯂꯦꯁꯤꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯩꯗꯤ ꯐꯥꯔꯁ ꯁ꯭ꯇꯦꯖꯇ ꯈꯪꯍꯧꯗꯅ ꯒꯨꯂꯤ ꯆꯥꯔꯒ ꯏꯁꯥ ꯂꯥꯌꯦꯡꯖꯔꯤ ꯗꯣꯛꯇꯔ ꯂꯦꯅꯤꯟꯅ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄꯅꯤ ꯍꯣꯔꯦꯟ ꯃꯃꯤꯡ ꯍꯥꯏꯔꯛꯀꯦ ꯑꯅꯤꯗꯣ ꯁꯨꯁꯥ ꯇꯧꯅꯔꯤꯉꯩ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯅꯤꯗꯨꯁꯨ ꯉꯥꯡꯅꯩ ꯔꯣꯀꯤ ꯇꯞꯅ ꯑꯅꯤꯃꯨꯛ ꯍꯦꯔꯣꯒꯤ ꯚꯥꯏꯞ ꯑꯃꯃꯝꯗꯤ ꯆꯦꯜꯂꯤ ꯀꯔꯝꯕꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯂꯥꯏꯖ ꯇꯞꯅ ꯅꯣꯛꯂꯒ ꯁꯨꯝ ꯈꯜꯂꯨꯔꯒ ꯑꯩ ꯗꯥꯕꯣꯏꯁꯦ ꯄꯥꯝꯃꯤ ꯔꯣꯀꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯑꯣ ꯗꯨꯔꯕꯥꯁꯥꯁꯤꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯗꯣꯏꯕ ꯂꯥꯏꯖ ꯇꯞꯅ ꯂꯥꯡꯅꯨꯏ ꯗꯥꯕꯣꯏꯁꯦ ꯃꯁꯛ ꯐꯖꯕꯁꯤꯗ ꯁꯨꯝ ꯄꯥꯝꯕꯅꯤ ꯕꯤꯠꯇ ꯅꯨꯡꯁꯤꯕꯗꯤ ꯌꯥꯝꯕꯨꯡꯅꯤ ꯌꯥꯝꯕꯨꯡ ꯃꯈꯣꯏ ꯌꯥꯝꯕꯨꯡ ꯐꯣꯔꯑꯦꯚꯔ ꯗꯨꯔꯕꯥꯁꯥ ꯋꯥꯍꯩꯗꯨꯗ ꯔꯣꯀꯤ ꯅꯣꯛꯂꯗꯨꯅ ꯂꯛꯅꯔꯛꯏ ꯑꯈꯠꯄꯤꯌꯦ ꯂꯥꯏꯖꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯑꯉꯥꯎꯕꯧ ꯕꯤꯠ ꯌꯥꯝꯕꯤ ꯊꯤꯕꯨꯗ꯭ꯔꯣ ꯇꯨꯡꯗ ꯆꯥꯆꯥ ꯇꯧꯅꯔꯤꯕꯗꯣ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯅꯣꯛꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯃꯛꯇ꯭ꯔꯦ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯕꯣꯏꯒꯤ ꯁꯥꯒꯟ ꯅꯥꯝꯃꯗ ꯃꯈꯨꯠꯇꯨꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯂꯨꯛꯊꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗ ꯕꯣꯏ ꯅꯣꯛꯃꯤ ꯁꯣꯜꯂꯤ ꯃꯩꯔꯥꯕ ꯅꯪ ꯊꯦꯔꯥꯄꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦꯀꯣ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯏꯄꯥꯛꯇ ꯆꯦꯒꯤ ꯍꯤ ꯇꯣꯡꯂꯒ ꯇꯥꯏꯕꯪꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯀꯣꯜꯗ ꯄꯣꯝꯍꯧꯋꯤ ꯑꯅꯧꯕ ꯂꯩꯔꯥꯡꯁꯤꯡ ꯍꯤꯡꯂꯝꯃꯤ ꯅꯪꯒꯨꯝ ꯊꯋꯥꯏ ꯀꯌꯥ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯈꯪꯗ ꯊꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯄꯨꯟꯁꯤꯒꯤ ꯑꯥꯊ꯭ꯔ ꯐꯪꯈꯤꯗꯦ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃ ꯃꯃꯤꯡꯇꯒꯤ ꯍꯤꯡꯂꯣꯅꯦ ꯅꯍꯥꯛꯄꯨ ꯍꯜꯂꯁꯨ ꯄꯨꯟꯁꯤꯒꯤ ꯑꯥꯊ꯭ꯔ ꯐꯪꯂꯔꯣꯏ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯈꯤꯕꯒꯨꯝ ꯍꯧꯈꯤ ꯂꯣꯏꯈꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡ ꯎꯅ ꯂꯦꯝꯅ ꯃꯥꯡꯈꯤ ꯑꯣꯏꯗꯕ ꯑꯃ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯆꯥꯝꯃ ꯉꯥꯡꯉꯤ ꯍꯥꯏꯕꯗꯨꯅꯤ
ꯃꯆꯥꯒꯤ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗ ꯗꯤꯆꯥꯔꯖ ꯏꯜꯍꯟꯗꯨꯅ ꯅꯟꯗꯔꯥꯖ ꯔꯤꯝꯁꯇ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯗꯣꯛꯇꯔ ꯂꯦꯅꯤꯟꯒꯤ ꯀꯦꯕꯤꯟ ꯇꯝꯗ ꯆꯪꯉꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯟꯗꯣꯛꯐꯝ ꯈꯪꯉꯛꯇ꯭ꯔꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯕꯅ꯫ ꯍꯥꯟꯅꯁꯨ ꯈꯪꯅꯕ ꯑꯣꯏꯔꯦ꯫ ꯅꯟꯗꯔꯥꯖ ꯊꯣꯡꯖꯤꯜꯗꯒꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯆꯪꯉꯤ ꯅꯣꯛꯂꯒ꯫ ꯌꯥꯝꯕꯣꯡ ꯇꯅꯥꯎ ꯌꯧꯖꯔꯛꯂꯤꯌꯦ ꯑꯃꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯒ ꯇꯔꯥꯝ ꯅꯣꯛꯏ꯫ ꯐꯝꯃꯤꯟꯅꯗꯨꯅ ꯑꯆꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡ ꯅꯟꯗꯔꯥꯖꯄꯨ ꯏꯪꯒꯤꯠ ꯇꯧꯔꯒ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒ ꯂꯣꯏꯅꯅ ꯂꯦꯅꯤꯟ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯍꯤꯁꯇꯔꯤꯗꯤ ꯄꯄꯥꯅ ꯂꯤꯗꯨꯅ ꯇꯥꯔꯦ, ꯏꯆꯥꯕꯨ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯕ꯭ꯔꯅꯦ? ꯂꯥꯏꯖ ꯈꯟꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏ꯫ ꯂꯦꯅꯤꯟꯅ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤꯅꯦ, ꯌꯥꯔꯤꯃꯈꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯇꯔꯨ ꯇꯅꯥꯟꯅ ꯇꯁꯦꯡꯅ ꯊꯝꯒꯗꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯁꯣꯜꯂꯛꯂꯕꯗꯤ ꯍꯛꯆꯥꯡꯁꯨ ꯂꯩꯅꯥ ꯃꯈꯜ ꯃꯈꯜ ꯊꯣꯔꯛꯀꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅꯤ ꯍꯦꯟꯅ ꯈꯟꯖꯤꯟꯕꯅ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯔꯛꯄ, ꯍꯥꯏꯗꯤ ꯅꯊꯟꯗ ꯂꯩꯕ ꯃꯇꯝꯗ ꯅꯥꯀꯣꯡꯅ ꯖꯥꯖꯥ ꯇꯥꯔꯛꯄ, ꯃꯤꯠꯇ ꯐꯠꯇꯕ ꯀꯌꯥ ꯎꯔꯛꯄ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂ ꯂꯩꯔꯗꯤ ꯀꯝꯗꯧꯅꯤ ꯏꯕꯦꯝꯃ? ꯂꯥꯏꯖꯗꯣ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯁꯦꯡꯕ ꯌꯥꯝ ꯃꯥꯜꯂꯦ ꯁꯥꯔ, ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯒ ꯃꯐꯝꯗꯨꯗ ꯆꯪꯕꯅꯤ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯃꯥꯡꯕꯁꯨ ꯃꯐꯝꯗꯨꯗꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯂꯦꯅꯤꯟꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯅꯪꯅ ꯆꯤꯡꯅꯈꯤꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯤꯠꯅ ꯎꯈꯤꯕꯁꯤꯡꯗꯣ ꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ? ꯂꯥꯏꯖꯗ ꯍꯣꯏ ꯍꯥꯏꯕꯉꯣ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯄꯥꯎꯈꯨꯝꯗꯨꯗ ꯂꯦꯅꯤꯟ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯅꯤ ꯅꯪꯅ ꯈꯟꯖꯤꯜꯂꯒ ꯂꯩꯔꯨꯕ ꯆꯤꯡꯅꯈꯤꯕꯗꯨꯅ ꯑꯣꯏꯔꯛꯄꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯍꯦꯂꯨꯁꯤꯅꯦꯁꯟꯂ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯒ ꯆꯦꯛ ꯇꯧꯊꯣꯛꯂꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯡꯗꯣꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯒꯗꯕ ꯑꯦꯗꯚꯥꯏꯁ ꯑꯃ ꯍꯥꯏꯔꯒꯗꯤꯅꯦ, ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯈꯟꯒꯦ ꯌꯥꯎꯅ ꯈꯟꯈ꯭ꯔꯕꯗꯤ ꯐꯃꯨꯡꯗ ꯇꯨꯝꯅ ꯑꯃꯦꯔꯤꯀꯥ ꯌꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯀꯪꯂꯥ ꯄꯥꯠꯇ ꯂꯦꯞꯂꯒ ꯃꯤꯠꯃꯥꯡꯗ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟ ꯊꯝꯕ ꯉꯝꯂꯤꯕꯅꯤ꯫ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡꯗꯨꯒꯤ ꯋꯥꯅꯤ꯫ ꯂꯥꯏꯖ ꯍꯦꯟꯅ ꯃꯀꯣꯛ ꯉꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯗꯤ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯇꯁꯦꯡꯅ ꯈꯜꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯈꯤꯕ ꯁꯣꯛ ꯑꯗꯨꯅ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯥꯁꯨ ꯇꯞꯅ ꯍꯪꯂꯛꯏ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯝꯅꯕ꯫ ꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯃꯤꯗꯁꯨ ꯊꯣꯛꯄ꯭ꯔꯥ? ꯊꯣꯛꯏ, ꯀꯔꯤꯒꯤ ꯊꯣꯛꯇꯅꯤ? ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯁꯥꯔꯒ ꯁꯦꯝꯂꯤꯕ ꯃꯤꯇꯪꯁꯦ꯫ ꯃꯁꯤꯒꯤ ꯀꯦꯁꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯦꯁ ꯂꯩ꯫ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯀꯦꯁ ꯃꯈꯜ ꯑꯃ ꯂꯩ꯫ ꯃꯁꯤꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯁꯨ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯈꯪꯅꯤꯡꯅ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯑꯀꯤꯕꯗꯣ ꯍꯦꯟꯅ ꯆꯝꯅꯕ, ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯂꯥꯏꯊꯣꯛꯅꯕ ꯂꯦꯅꯤꯟꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯁꯥꯟꯗ꯭ꯔꯥ ꯑꯦꯟꯖꯦꯂꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯒ꯭ꯔꯤꯛ ꯅꯣꯕꯦꯜꯒꯤ ꯔꯥꯏꯇꯔꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯏꯕ ꯂꯣꯏꯁꯤꯟꯈꯤꯗꯕ ꯅꯣꯕꯦꯜ ꯑꯃ ꯂꯩꯔꯝꯃꯤ, ꯗ ꯅꯝꯕꯤꯡ ꯍꯥꯔꯠ꯫ ꯍꯥꯏꯔꯤꯕ ꯅꯣꯕꯦꯜꯁꯤꯗ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯍꯦꯔꯣꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯥꯒꯠꯂꯒ ꯄꯨꯊꯣꯛꯄ ꯀꯦꯔꯦꯛꯇꯔꯅꯤ꯫ ꯀꯦꯔꯦꯛꯇꯔꯁꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯈꯤꯕꯅ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯅꯣꯡꯃꯒꯤ ꯆꯨꯁꯤꯟꯕ ꯍꯧꯔꯛꯄ꯫ ꯃꯁꯤꯅ ꯐꯤꯛꯁꯅꯦꯜ ꯀꯦꯔꯦꯛꯇꯔ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯑꯃ ꯐꯪꯕ ꯍꯧꯔꯛꯈꯤ, ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯨꯝꯅ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕ ꯃꯤ ꯑꯃꯒꯨꯝ꯫ ꯂꯥꯏꯖ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂ ꯌꯦꯡꯉꯛꯏ꯫ ꯌꯦꯡꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯤꯛꯁꯅꯦꯜ ꯀꯦꯔꯦꯛꯇꯔ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯃꯇꯝꯗ ꯔꯥꯏꯇꯔꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯑꯁꯦ ꯐꯤꯛꯁꯅꯦꯜꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯕ, ꯃꯗꯨ ꯀꯥꯎꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯈꯨꯠꯅ ꯏꯔꯤꯕ, ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯦꯝꯂꯤꯕ ꯃꯥꯂꯪꯄꯥꯜꯒꯤ ꯃꯤꯁꯛ ꯑꯃꯕꯨ ꯁꯛ ꯎꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯅꯔꯖꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯂꯛꯄ ꯍꯥꯏꯕꯁꯦ ꯑꯏꯕꯤꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯅꯔꯖꯤ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯂꯩꯇꯦ, ꯋꯥꯈꯜꯅ ꯌꯧꯕ ꯉꯝꯗꯕ ꯃꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯁꯥꯟꯗ꯭ꯔꯥ ꯑꯦꯟꯖꯦꯂꯣꯁ ꯑꯁꯤꯗꯤꯅꯦ, ꯌꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯃꯥꯒꯤ ꯋꯥꯈꯜꯅ ꯏꯅꯔꯖꯤ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯨ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤꯅꯦ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯇꯔꯨ ꯊꯝꯕ꯫ ꯈꯟꯖꯤꯟꯒꯅꯨ ꯁꯅꯥ, ꯈꯜꯂꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ, ꯈꯟꯖꯤꯟꯗꯕ ꯇꯝꯁꯤꯀꯣ꯫ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯣ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯆꯤꯡꯅꯕ ꯀꯌꯥꯗꯤ ꯀꯣꯛꯈ꯭ꯔꯕꯣꯏ ꯈꯜꯂꯤ꯫ ꯂꯦꯅꯤꯟꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯗꯤ ꯅꯟꯗꯔꯥꯖꯅ ꯍꯥꯏꯗꯕꯅ ꯃꯆꯪ ꯑꯣꯏꯕ ꯄꯥꯎꯇꯥꯛ ꯈꯛꯇꯃꯛ ꯄꯤꯔꯤ꯫
ꯑꯅꯤꯗꯣ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯣꯅꯥꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯁꯨꯠ ꯇꯧꯔꯒ ꯇꯞꯊꯤꯡ ꯆꯦꯟꯊꯣꯔꯛꯄ ꯎꯕꯗ ꯂꯥꯏꯖꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯍꯥꯛ ꯑꯗꯣ ꯉꯁꯤꯗꯤ ꯃꯅꯝ ꯑꯣꯏꯕꯗ ꯅꯠꯇ ꯁꯛꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯕꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯠꯁꯤꯟꯅꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯈꯤꯕꯗꯨꯗ ꯊꯕꯥꯗꯣ ꯇꯔꯨ ꯇꯔꯨꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯔꯤ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯕꯕꯥ, ꯇꯥꯃꯣ ꯃꯦꯟꯖꯣꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯏ, ꯍꯥꯟꯅ ꯍꯥꯏꯅꯕꯤꯈꯤꯕ ꯂꯩꯕ꯭ꯔꯣ?" ꯅꯟꯗ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯌꯥꯍꯨꯝ 3-4 ꯊꯛꯂꯒ ꯇꯦꯕꯜꯗꯨꯗ ꯏꯔꯦꯟꯖꯅ ꯊꯝꯈ꯭ꯔꯒ ꯈꯨꯝꯃꯤ, "ꯑꯉꯥꯡꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯅꯤ, ꯃꯩꯗꯤ ꯁꯥꯔꯤꯉꯩꯗ ꯌꯥꯍꯧ ꯍꯥꯏꯕꯗꯣ, ꯀꯨꯞꯅ ꯈꯟꯅꯔꯒ ꯃꯁꯤꯅ ꯐꯔꯦ ꯊꯕ꯫ ꯑꯁ, ꯉꯔꯥꯡꯇ ꯌꯨꯝꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯑꯣꯡꯁꯤꯒ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯌꯥꯝꯅ ꯄꯛꯉꯥꯡꯗ ꯉꯥꯡꯅꯔꯤꯕꯣꯏ ꯈꯜꯂꯝꯒꯅꯤꯗꯣ꯫ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ, ꯏꯆꯥꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤꯗꯣ, ꯑꯗꯨꯕꯨ ꯀꯔꯤꯅ ꯐꯒꯗꯒꯦ ꯈꯜꯂꯛꯄꯗ ꯃꯁꯤꯅ ꯃꯐꯔꯦ ꯃꯃꯥ, ꯅꯪ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯁꯤꯔꯕꯁꯨ ꯌꯥꯔꯦꯗꯣ, ꯑꯗꯨꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯃꯒꯨꯜ ꯈꯪꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡꯒꯤꯗꯤ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯐꯔꯕꯅꯤ, ꯕꯣꯏꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯆꯥꯛ ꯍꯥꯞꯄꯨꯀꯣ." ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯕ ꯑꯣꯏꯕꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯆꯪꯂꯒ ꯀꯩꯅꯣ ꯌꯦꯡꯂꯤ꯫ ꯃꯦꯟꯖꯣꯔꯅ ꯀꯥꯔꯠ ꯏꯜꯂꯒ ꯕꯣꯏꯅ ꯄꯣꯠ ꯆꯩ ꯈꯜꯂꯤ꯫ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯎꯟꯈꯠꯅꯈꯤꯕꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ "ꯆꯣꯀ꯭ꯂꯦꯠ ꯈꯔꯒ ꯌꯦꯡꯉꯨꯁꯦ, ꯁꯅꯥꯗꯣ ꯆꯣꯀ꯭ꯂꯦꯠ ꯌꯥꯝ ꯄꯥꯝꯕꯗꯥꯏ, ꯃꯁꯥꯗꯨꯁꯨ ꯈꯔ ꯐꯅꯕ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯍꯦꯛ ꯌꯦꯡꯕꯤꯔꯛꯑꯣ." ꯕꯣꯏ ꯇꯞꯅ, "ꯄꯄꯥꯗꯕꯨ ꯌꯥꯝ ꯁꯥꯎꯈꯤꯗꯧ ꯃꯥꯜꯂꯤꯗ, ꯋꯥꯔꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯅ ꯑꯉꯥꯡꯗꯣ ꯅꯝꯗꯅ ꯍꯦꯛ ꯁꯥꯎꯍꯜꯂꯦ." ꯃꯦꯟꯖꯣꯔ ꯅꯣꯛꯊꯣꯔꯛꯂꯦ, "ꯁꯥꯎꯁꯅꯨ, ꯏꯆꯥꯅ ꯁꯥꯎꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯤ ꯍꯥꯏꯒꯦꯗ, ꯃꯌꯥꯝ ꯆꯪꯗꯅ ꯍꯦꯛꯇ ꯊꯦꯝꯒꯗꯧꯔꯤꯕꯅꯤ. ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ, ꯈꯪꯗꯕ ꯋꯥꯔꯤꯗꯨꯗꯤ ꯈꯪꯅꯤꯡꯂꯨꯅꯨ ꯏꯕꯨꯡꯉꯣ, ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯏꯔꯦꯟꯖꯅ ꯆꯠꯂ ꯂꯣꯏꯔꯦ. ꯉꯁꯤ ꯆꯠꯂꯤꯕꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯗꯧꯔꯤꯕꯅꯤ. ꯅꯍꯥꯟꯈꯩꯅ ꯄꯉꯥꯡ ꯉꯥꯡꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯟꯅꯅꯕ ꯃꯑꯣꯡꯗ ꯁꯥꯔꯛꯀꯗꯧꯔꯤꯕꯅꯤ." ꯋꯥꯍꯩꯗꯨꯗ ꯕꯣꯏꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ꯫ ꯃꯃꯥ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯟꯕꯅ ꯌꯣꯝꯂꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯑꯔꯣꯟꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯍꯜꯁꯤꯡꯒꯤ ꯁꯔꯧꯗ ꯃꯩꯔꯥꯕꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯈꯥꯡꯂꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯟꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯂꯥꯏꯖꯕꯨ ꯇꯁꯦꯡꯅ ꯂꯨꯍꯣꯡꯂꯒꯦ ꯂꯦꯞꯂꯦ꯫ ꯃꯔꯧ ꯂꯩꯔꯕꯁꯨ ꯂꯥꯏꯕꯛ ꯐꯕ ꯃꯥꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯅꯣꯡꯗꯝꯕꯅ ꯆꯥꯟꯕꯅ ꯑꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯦ ꯃꯍꯥꯛꯇꯤ꯫ ꯀꯣꯐꯤ ꯑꯣꯔ ꯑꯥꯏꯁ ꯀ꯭ꯔꯤꯝ? ꯃꯣꯅꯥꯒ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯥ ꯃꯅꯨꯡꯗ ꯐꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯄꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤ꯫ ꯃꯥꯁꯨ ꯑꯗꯨꯅ ꯆꯨꯝꯂꯦ ꯈꯟꯕꯅ ꯃꯣꯅꯥꯗ ꯊꯕꯥꯅ ꯀꯧꯔꯛꯇꯨꯅ ꯀꯨꯝꯈ꯭ꯔꯤꯉꯩ ꯇꯧꯐꯝ ꯈꯪꯗ ꯐꯝꯂꯒ ꯐꯣꯟꯗꯨ ꯀꯣꯌꯣꯛ ꯑꯣꯠꯂꯤꯉꯩ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯦꯁꯦꯖꯅꯤ꯫ ꯀꯣꯐꯤ ꯑꯣꯔ ꯑꯥꯏꯁ ꯀ꯭ꯔꯤꯝ? ꯊꯥꯔꯛꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯏ꯫ ꯃꯥꯁꯨ ꯍꯜꯂꯤ ꯈꯨꯗꯛꯇ꯫ "ꯑꯅꯤꯃꯛ ꯑꯃꯠꯇ ꯈꯜꯂꯨ, ꯅꯠꯇ꯭ꯔꯒ ꯑꯍꯥꯟꯅ ꯀꯣꯟ ꯊꯝꯃꯨ, ꯑꯃꯨꯛꯇꯅꯤ ꯈꯟꯕꯗꯤ ꯌꯥꯔꯣꯏ." ꯍꯟꯗꯃꯨꯛꯇꯤ ꯂꯥꯏꯖꯗꯣ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯜꯂꯤ꯫ "ꯀꯣꯐꯤꯁꯨ ꯍꯥꯎꯏ, ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯍꯥꯎꯏ, ꯃꯇꯥꯡ ꯂꯩ. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯦꯗꯔꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯁꯨ ꯌꯥꯕ, ꯀꯣꯐꯤ ꯊꯛꯂꯁꯨ ꯌꯥꯕ ꯋꯦꯗꯔꯅꯤ. ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ?" ꯋꯥꯗꯨ ꯑꯣꯟꯊꯣꯛꯂꯒ ꯍꯪꯂꯛꯄꯗꯨꯗ ꯂꯥꯏꯖ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ, ꯋꯥ ꯉꯥꯡꯕꯁꯤꯅ ꯊꯣꯛꯀ ꯊꯥꯛꯀ, ꯃꯑꯣꯡ ꯃꯇꯧꯁꯨ ꯊꯣꯛ ꯍꯦꯛꯇ ꯑꯣꯜꯂꯤ, ꯁꯦꯀꯦꯟ ꯐꯥꯟ ꯆꯠꯇꯦ. ꯖꯦꯂꯁ ꯀꯥꯕꯁꯨ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝ, ꯀꯥꯔꯝꯃꯒ ꯍꯨꯠ ꯍꯦꯛꯇ ꯍꯟꯈꯤꯕ ꯃꯍꯥ ꯆꯟꯗꯥꯅꯤ ꯃꯅꯨ ꯈꯥꯡꯁꯦ." ꯃꯆꯤꯟꯗꯨ ꯉꯥꯡꯅ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯍꯜꯂꯤ꯫ "ꯇꯧꯗ꯭ꯔꯦ, ꯌꯥꯝ ꯀꯜꯂꯤ, ꯃꯕꯨꯛ ꯐꯠꯇꯕ ꯗꯣꯛꯇꯔꯗꯣ ꯇꯥꯅ ꯐꯨꯕ ꯉꯝꯃꯅꯤ." "ꯑꯣꯀꯦ ꯗꯦꯟ, ꯂꯣꯏꯁꯤꯜꯂꯝꯃꯣ, ꯂꯧꯕ ꯂꯥꯛꯀꯦ. ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯄꯤꯖꯔꯒꯦ, ꯀꯣꯐꯤꯁꯨ ꯄꯤꯊꯛꯀꯦ. ꯃꯝꯂꯤ ꯇꯧꯔꯦ, ꯑꯩ ꯄꯄꯥꯗ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯀꯦꯀꯣ." ꯐꯠ ꯄꯥꯏꯁꯤꯜꯂꯛꯄ ꯃꯦꯁꯦꯖꯇꯨꯗ ꯊꯔꯦꯛ ꯐꯝꯂꯝꯕ ꯅꯨꯄꯤꯗꯣ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯈꯠꯂꯤ꯫ ꯃꯈꯨꯕꯤ ꯃꯆꯥꯗꯨꯅ ꯌꯥꯝ ꯊꯨꯅ ꯄꯤꯠ ꯅꯝꯂꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ "ꯗꯦꯠꯂꯣ ꯍꯥꯏꯁꯦ? ꯑꯥꯏꯁ ꯀ꯭ꯔꯤꯝ ꯗꯦꯠ, ꯀꯣꯐꯤ ꯗꯦꯠ, ꯃꯤꯗꯅꯥꯏꯠ ꯗꯦꯠ? ꯋꯥꯎ, ꯑꯁꯦꯡꯕꯩ ꯗꯦꯠ ꯆꯠꯇꯣꯏꯔꯣ?" "ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯜꯂꯣ." ꯅꯨꯄꯤꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯥꯂꯦꯝꯁꯤ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯔꯕꯒꯨꯝ
nokna reply halli. Yambong, you're so matau mandan romantic. Mrs. to reply halaktre. Maira banok mi phone na kana thamkhraga phamung machi da lairiba jacket to lishilli. White color gi baseball cap tuma psilanga seliba denim color gi jeans to irenjana semjili. Masado khara nale tupi angaubaduga hena nanthoklavoi khali. Ka hena manam kannaba kolondo khudang mapada haifetei boy chai boy tawkhimada taying manamdo kayadi nushire. Tanjaduda nok toromlaga yaskoldo machada yengna nomi changsilakle. Ichasi madam nushireda kadaida chatke haibano nangbo. Maira bawa lotte chamna khumlei. Sanadu asung asaiba puthokpige tawbani. Ayung nungthildi mi marang gyan tadaba. Haje khara intharakpasida sum masu wakhal nungaisanaba. Hoine madu fai. Ai sui chado amuk tawnarugi khanmani. Adubu namasinane thabakni haidana Manipuri yorokpa ngamdabasida ai su yumse thadokpa hek nungaitara leiriba. Hayeng hangsiti namasu laklagi hairani. Aduna hek yawrubirubai haiduni. Isaliyogi luhongbaso ngayaktani. Ai yauramba nandana ba oma khalamani do. Mairaba khumudre nofetamak tawi. Phamungda leiriba gari show wallet phone do pulapna laukhalaga mapada onsilakle. Thogi pabung. Fare yamna su thingakano. Thengi hairagana security khare loina ko. Namana order tawropani. Hanadagi hingatlabani do. Yanida kuiroi. Ho icha thubi do mana haibada tawbi. Sase haiba mafamda hek pubiro. Ngangni high school changsilaklaga masagi jacket to changing hat pirakle. Awat apa yenglaga hairi. Ingan ganu thoiba. Anaba layeng liba nangna nahanba yaba hongnade ko. Chalo. Theng tharano. Mabu ngaihali haidana saubada loiramani ichado. Mairabasu makokto tapna nomlamlaga thokre. Machana thokibado yaskol tumin yenglamlaga sor tapna hontorakle. Laiba macha homsi mairabagi hena wazabani. Amaromda anidudi pendaba phongdui. Ima pabung aisi nungaiti aisi pamde haidana. Narabaso mamaga mapagada natraga mingonda hairaga khangali. Adubo magi macha yai masidi angakpani. Narabaso nai haidaba mabukningi oiba wa amata haidaba matausida mahakna wazabani. Pot amma tarai hekta pamde. Adubo pamkrabadi lam yawi nokande tangna nui. Adubo mana toina minoko liba misak adudi mafamda atangmani mani yasaba mini. Mama ama leiribasiso nongmata machagi apamba hangdaba mamani. Mapa oiba mahakti koy nupa masen oibana. Minungsiwa na mathanda tarak hingliba macha asigi laibakna kamdawgadoriba pumnamak si khallubada yaskol sormapi honbani.